ꯊꯦꯡꯈ꯭ꯔꯦ ꯐꯣꯟꯗꯁꯨ ꯂꯣꯏ ꯍꯩꯖꯜꯂꯦ ꯌꯦꯡꯉꯣ ꯇꯨ ꯀꯩꯗꯧꯔꯦ ꯃꯅꯥꯇꯣꯟꯗ ꯈꯦꯠꯈꯤꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯣ ꯃꯕꯣꯛꯅ ꯃꯁꯨꯁꯤꯡꯒꯤꯗꯃꯛꯇ ꯋꯥꯖꯕꯁꯦ ꯌꯦꯡꯉꯨꯀꯣ ꯇꯨ ꯑꯗꯨꯒ ꯆꯠꯄ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯃꯃꯥꯅ ꯆꯠꯈꯤꯉꯩꯗ ꯌꯦꯡꯉꯨ ꯃꯆꯥ ꯑꯅꯤꯁꯦ ꯆꯥꯛ ꯄꯤꯖꯗꯅ ꯃꯁꯤꯗ ꯏꯁ ꯃꯃꯥ ꯍꯜꯂꯛꯄ ꯀꯩꯝ ꯊꯧꯁꯥꯗꯦꯗ ꯀꯩꯒꯤꯅꯣ ꯍꯥ ꯍꯧꯖꯤꯛꯀꯤꯗꯤ ꯃꯆꯤꯟꯕꯥꯜ ꯆꯤꯛꯁꯟꯕ ꯀꯔꯤ ꯃꯁꯨ ꯆꯧꯕꯤ ꯑꯂꯨ ꯕꯣꯔꯥꯒ ꯉꯥꯎꯕꯁꯤꯅ ꯆꯥꯔꯕ ꯑꯂꯨ ꯕꯣꯔꯥ ꯀꯔꯥ ꯑꯂꯨ ꯕꯣꯔꯥꯅꯦꯕꯨ ꯍꯥꯏꯔꯗꯤ ꯀꯩꯅꯣ ꯇꯧꯅꯤ ꯍꯧꯔꯤꯉꯩꯗ ꯁꯣꯟꯒꯤ ꯑꯐꯥꯎꯕꯁꯦ ꯃꯃꯥ ꯂꯥꯛꯄꯒꯁꯦ ꯃꯃꯥ ꯂꯧꯕꯤꯗꯦꯅꯦ ꯍꯥ ꯍꯟꯅꯕꯨ ꯇꯥꯕꯤꯗꯦꯅꯦ ꯃꯃꯥꯒꯤ ꯊꯣꯏꯅ ꯂꯩꯖꯗ꯭ꯔꯦ ꯕꯨꯕꯣꯛ ꯂꯩꯔꯗꯤ ꯌꯥꯔꯦ ꯑꯗꯨꯅꯦꯕ ꯃꯃꯥ ꯂꯥꯛꯄꯒ ꯆꯠꯄꯣꯠꯇꯦ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯆꯥꯗ꯭ꯔꯣ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯕꯣꯛꯁꯦ ꯆꯥꯗ꯭ꯔꯤꯕꯅꯦꯕ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦ ꯑꯃꯨꯛ ꯄꯣꯕꯤꯌꯣꯅ ꯄꯣꯍꯟꯈ꯭ꯔꯦꯅꯦ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯥꯟ ꯆꯥꯗꯣꯏꯕ ꯄꯣꯠ ꯁꯥꯟꯅꯕꯤꯗꯣ ꯍꯣꯇꯦꯜꯒꯤ ꯊꯧꯗꯧꯅ ꯑꯩ ꯆꯥꯅꯤꯡꯕ ꯂꯦꯞꯄꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯕ ꯄꯣꯈ꯭ꯔꯦꯅꯦꯕ ꯃꯕꯣꯛꯁꯨ ꯄꯣꯍꯜꯂꯦ ꯃꯃꯥꯗ ꯄꯣꯍꯟꯗꯦ ꯃꯃꯥ ꯂꯥꯛꯑꯕꯅꯦꯕ ꯇꯨꯝꯅꯤꯡꯉꯕ ꯇꯣꯝꯕ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯊꯣꯛꯑꯣꯏꯁ ꯃꯄꯥꯟꯗꯅ ꯇꯨꯝꯃꯦ ꯊꯨꯅ ꯅꯕꯣꯛꯅ ꯆꯥꯛ ꯊꯣꯡ ꯇꯣꯛꯑꯦꯅ ꯑꯃꯨꯛ ꯄꯤꯖꯔꯦ ꯑꯃꯨꯛ ꯇꯨꯝꯍꯟꯗꯣꯔꯕ ꯆꯥꯛꯀ ꯆꯥꯗꯦꯒꯦ ꯇꯨꯝꯍꯜꯂꯒꯦ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯗ꯭ꯔꯣ ꯇꯨꯝꯅꯤꯡꯉꯦ ꯄꯣꯔꯣ ꯍꯥꯏꯁꯦ ꯁꯦ ꯕꯕꯥꯗꯣ ꯑꯝꯇ ꯕꯥꯕꯥ ꯑꯩ ꯇꯧꯔ ꯇꯨꯝꯃꯝꯗꯣꯏ ꯕꯥꯕꯥ ꯕꯨꯕꯣꯛꯀ ꯇꯨꯝꯗ꯭ꯔꯣ ꯕꯨꯕꯣꯛ ꯐꯃꯨꯡꯗ ꯇꯨꯝꯗꯣꯔꯕꯣ ꯑꯩꯈꯣꯏꯒ ꯇꯨꯝꯃꯔꯣꯏꯗꯕ ꯇꯨꯝꯃꯔꯣꯏ ꯅꯣꯏ ꯇꯨꯝꯃꯨ ꯍꯥꯏꯗꯦ ꯏꯁ ꯃꯄꯥꯟ ꯆꯠꯂꯨꯁꯦꯀꯣ ꯃꯄꯥꯟꯗ ꯑꯣꯏꯅ ꯁꯨꯝꯃꯨꯔꯒꯦꯗ ꯃꯄꯥꯟ ꯆꯠꯈꯤꯗꯣꯏ ꯆꯥꯛꯇꯤ ꯆꯥꯈꯤꯁꯦ ꯃꯁꯤꯅ ꯌꯦꯡꯉꯣ ꯇꯨ ꯇꯞ ꯇꯥꯏ ꯆꯥꯔꯒ ꯑꯣꯕꯣ ꯍꯥ ꯀꯔꯤ ꯕꯣꯔꯥ ꯆꯥꯈꯤꯒꯦꯔꯣ ꯕꯨꯕꯣꯛꯅ ꯍꯧꯕ ꯕꯣꯔꯥꯗꯣ ꯍꯥꯎꯇ꯭ꯔꯣ ꯋꯥꯔꯕ ꯅꯪ ꯉꯁꯤ ꯁꯥꯟꯅꯕꯗ ꯋꯥꯕ ꯃꯥꯜꯂꯦ ꯁ꯭ꯀꯨꯜ ꯊꯥ ꯑꯅꯤ ꯂꯦꯞꯄꯨꯔꯒ ꯆꯠꯄꯒꯤꯒ ꯁꯥꯟꯅꯕꯒꯤꯒ ꯃꯁꯥꯁꯦ ꯄꯗ꯭ꯔꯥꯛ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯇꯨꯝꯊꯣꯔꯛꯑꯣ ꯅꯪ ꯑꯩꯈꯣꯏꯒ ꯑꯣꯏꯅ ꯇꯨꯝꯃꯁꯦ ꯉꯁꯤꯗꯤ ꯀꯩꯒꯤ ꯕꯨꯕꯣꯛꯀ ꯇꯨꯝꯃꯨꯔꯅꯨ ꯅꯪꯁꯨ ꯕꯨꯕꯣꯛꯀ ꯅꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯕꯨꯡꯉꯣꯁꯨ ꯕꯨꯕꯣꯛꯀ ꯅꯣ ꯍꯥꯏ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯃꯥꯗꯤꯗꯤ ꯅꯪꯅ ꯑꯩꯈꯣꯏꯒ ꯇꯨꯝꯕꯁꯦ ꯕꯨꯕꯣꯛꯅ ꯀꯩꯅꯣꯒ ꯇꯧꯔꯣꯀꯣ